Arambai News Guwahati the Mithelon gave Pau W. Singbu Yan Handamakta Chingangbam Susitrani Kurum Jeri. Hosingasigi Samlapa Maribu Pau Sing Lobirase. Manipuri Short Story Society India gi Kunmapan Suba Chahigi Mipam Amadi Manipuri Short Story Festival Hokiba December Kunmangadagi Horaga Kuntaret Fauba Numidhumi Chupna Bangladesh ki Silet Amadi Banugansta Pangtokre. अहानबा हौदोपगी थौरम सिलेट की जिला परिषद संगलेंदा अयुकी पुंग तरादगी हौखी हौदोपगी थौरमदा जाति की इसे सक्तुना बांग्लादेश की फिराल एके सेराम अमदी लुक की फिराल लाइसोम गुलाबना चिंखतखी अमदी लैखिद्रबा अयिबा अयिबी सिंगी मफमदा हैकत लेकत तमदुना इकाई खुमनब उदखी मथंगदा मणिपुरी शॉर्ट स्टोरी सोसाइटी इंडिया की प्रेसिडेंट लाइसोम गुलाबना मिफम अपोइदुना पांगथोखिबा थौरमदा मणिपुरी साहित्य संसद की प्रेसिडेंट एके सेराम सिलेट मेट्रोपॉलिटन यूनिवर्सिटी की ओजा ट्रेजरर डॉक्टर सुरेश रंजन सिलेट मिरर की सीनियर संपादक अहमद नूर अमदी लुप की सेक्रेटरी थोकचोम सरतना चिंगबना दाइसे फमखी पुंग चोलोम अमदी मोइबुंगी ओजा होजाइदगी नरतमना मोइबुंग खोंगदुना थौरम हौदोखी थौरम असिदा सिलेट की अंगांग सिंगना बांग्ला अमदी मितेलोलदा यकाइरोल इसै अपुनबगी खोंजेलदा सखी मथंगदा सिनाम तोनुबाबू मेमोरियल इंटरनेशनल अवार्ड इंग्लिसिंगनी कुनिथोयगी मना इम्फालदगी मुतुम रमनी देवीदा अमदी बांग्लादेश की अईबा एके सेरामदा राजकुमार सिजलजित निंगसिंग मना पीदुना इकाई खुमनब उदखी लुपकी ओइबा वारी मचा पंथुंग तमना हाइबा बीमापति ध्यामना एडिट तौबा लाइरिक मिफम मपु लाइसुम गुलाबना मकुम हांगदोखी लोइनना वारी मचागी लाइरिक समनरुद्रबा लई डॉक्टर ओइनाम उसारानी ने इबा मेट्रोपॉलिटन यूनिवर्सिटी की डॉक्टर सुरेश रंजनना मकुम हांगदोखी मथंगदा सिंपोजियम अमदसु कैसाम विद्यापति लुपकी वर्किंग कमिटी ना मिफम मपु ओइदुना अमदी प्रोफेसर नाहकपम अरुणा मणिपुर यूनिवर्सिटी ना मॉडरेटर ओइदुना सिलेटगी सेराम निरंजन जिरीदगी अनुराधा अमदी इम्फालदगी कुमारीना चे पाथोखी असुमना नुमित हुमनी चथरकपा वारी मचा पाबगी थौरमदा मणिपुरी पुवारी ग मरी लेनबा मफम कया कोइना चतुना मयाम पुन्ना येंगमिनखी मफमसिंग अदुगी मनुंगदा जिला परिषद संगलेन सिलेट मणिपुरी कल्चरल कॉम्प्लेक्स बानुगंज अमदी राजबारी कोनुंग मांदो सिलेटनी असुमना वारी मचा पाथोपगी थौरम अईबा अईबी हुमफुरोमना सरुक यादुना माई पाकना पांगथोखी मखोइसिंग अदुगी मनुंगदा बांग्लादेश मणिपुर मेघालय मिजोरम अमदी असम की होजाई गुवाहाटी कासार हैलाकांदी अमदी जारीबोन चिंब मफम कयादगी मियोय यावखी बराक म्यूजियम एंड लाइब्रेरी बोन तारापुर असम सिंधुना बराक कल्चरल फेस्टिवल ngasi डिसेंबर 13 अमदी जनवरी अमा पुन्ना नुमित हुमनी चुपना बराक म्यूजियम एंड लाइब्रेरी कॉम्प्लेक्स बोन तारापुर पांथोकदौरी बराक तंपाकता खुंदामिनरिबा फुरुप सिंह हेना नुंगसी चानना लेमिननबगी पांदमदा फेस्टिवल असि पांथोकदौरीबने मरमसिना मयामना लेंबिरक्तुना थौरम असिबु मपुंग फाहनबियु हाइना रिसेप्शन कमिटी की कन्वेनर के अस्ति कुमारना मयामदा पाउजेलक्ले हौकिबा डिसेंबर 13 ललांग पार्ट 4 लेबा चनिपानगा मरफुनिपान बोगलापार एलपी स्कूल की हानगी हेडमास्टर हाजी मजायुद्दीन चौधरीना लेखितबदा माइफागी सेक्रेटरी जनरल तंपाकमयुम सलाउद्दीन लुचिंदुना अवाब फोंदोरक्ले ओजागी थवाइना मपुगी मनाक्ता इंगना चिकना लेबा ओइशनु हाइना थौनीजरीसु हाइरक्ले लेखिद्रबा ओजा हाजी मजायुद्दीन चौधरीना हिंगलिंगैदा मितै पांगल सिंगी चखुत थौरांग मरिलिनबा थबक कयादा सरुक यादुना मियामगी याइफनबा होटनबदा निंहनबा लेतना मांग थाना चोंथोकपिरमखी हाइनसु फोंदोरक्ले निफुनिथोइरक सुबा मेरापाइबी हौदोखिबगी कुमोन थौरम ngarang All Manipur Women Reformation and Development Samaj Nupi Samajna Sinduna Mayang Langjing Sorok Mapan Community Hall da pangthokre मेरापाइबी हौदोकपिरमबा लेखिद्रबा इमासिंगी मफमदा हैकत लेकत तमदुना इकाई खुमनबा उदखी मयांग लंगजिंग ग्राम पंचायत की प्रधान तखेलंबम तोम्पोक नुपी समाज की प्रेसिडेंट टी.एच. रमनी अमकिल की प्रेसिडेंट लौरेंबम गानबी तम्मी चिंगमी अपुनब नुपी लुप की प्रेसिडेंट वाई मोहन यूसीएम की वाइस प्रेसिडेंट वाई के धीरेन यूपीएफ मणिपुर की प्रेसिडेंट एन रूपचंद्र मयांग लंगजिंग सेमगत सागत नुपी लुप की प्रेसिडेंट चोंगथाम कैनाहनबिना प्रेसिडेंट होइना सरुक याखी
ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯔꯃꯅꯤꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯣꯛꯂꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯋꯥ ꯉꯥꯡꯈꯤ꯫ ꯑꯔꯣꯏꯕꯗ ꯀꯥꯟꯅꯕ ꯈꯔꯈꯛꯀꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯨꯕꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯩꯗꯧꯉꯩꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯐꯤꯔꯦꯞ ꯅꯧꯍꯧꯅꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯆꯦꯠꯁꯤꯜꯍꯟꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯊꯧꯕꯥꯜ ꯃꯁꯥꯒꯤ ꯀꯨꯟꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 18ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯁ ꯅꯕꯗꯤꯞꯅ ꯑꯦꯗꯤꯇꯔ ꯑꯣꯏꯕ ꯆꯦꯐꯣꯡ ꯈꯣꯔꯤ ꯏꯍꯨꯜ ꯑꯃꯗꯤ ꯀꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯗ꯭ꯔꯅ ꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯃꯔꯤ ꯂꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯋꯥꯡꯖꯤꯡꯒꯤ ꯈꯣꯔꯤꯔꯣꯜ ꯁꯪꯂꯦꯟꯗ ꯐꯣꯡꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯣꯡꯖꯝ ꯖꯌꯆꯟꯗ꯭ꯔꯅ ꯆꯤꯐ ꯒꯦꯁꯠ, ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯗ꯭ꯔꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯆꯤꯐ ꯄꯦꯇ꯭ꯔꯣꯟ ꯑꯦꯟ ꯒꯟꯙꯥꯔ, ꯈꯣꯔꯤꯔꯣꯜ ꯁꯟꯗꯣꯛꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯣꯡꯕ꯭ꯔꯝ ꯕꯥꯕꯨꯂꯥꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯌꯥꯏꯂꯣꯏꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯑꯦꯂꯥꯡꯕꯝ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯈꯤ꯫ ꯁꯔꯠ ꯁꯂꯥꯝ, ꯑꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ, ꯔꯥꯖꯀꯨꯃꯥꯔ ꯒꯨꯅꯆꯟꯗ꯭ꯔ, ꯂꯥꯏꯁ꯭ꯔꯝ ꯖꯣꯒꯦꯁꯣꯔ, ꯀꯥꯔꯇꯤꯛ ꯃꯥꯏꯕ ꯑꯃꯗꯤ ꯍꯩꯈꯥꯝ ꯔꯥꯖꯦꯅꯆꯤꯡꯕꯁꯨ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯥꯂꯥ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯌꯣꯟꯗ ꯂꯩꯔꯤꯕ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯀꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ FPCꯒꯤ ꯀꯣꯟꯐꯔꯦꯟꯁ ꯍꯣꯜꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ M.M. ꯑꯍꯃꯗ ꯑꯃꯗꯤ ꯋꯥꯛꯃꯥ ꯑꯦꯋꯥꯔꯗꯤ ꯕꯤꯔꯦꯟ ꯈꯨꯃꯟꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ, ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯦꯝꯕꯔ ꯊꯣꯛꯆꯣꯝ ꯕꯤꯁ꯭ꯋꯅꯥꯊ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯥꯡꯕꯝ ꯕꯤꯔꯦꯟꯅ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯦꯁꯅꯦꯜ ꯇꯦꯁꯇꯤꯡ ꯑꯦꯖꯦꯟꯁꯤ (NTA)ꯅ ꯂꯧꯕ UGC NET ꯏꯪ 2018 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 18ꯗꯒꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ugcnet.nta.nic.in ꯗ ꯆꯪꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯌꯥꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯂꯧꯒꯗꯧꯔꯤꯕ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁꯠ (CUET) PG ꯑꯦꯗꯃꯤꯁꯟꯒꯤ ꯑꯦꯛꯖꯥꯝ ꯏꯪ 2018ꯒꯤ ꯖꯨꯟ 1ꯗꯒꯤꯅ ꯖꯨꯟ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯐꯨꯠꯕꯣꯜꯕꯨ ꯄꯥꯝꯖꯕꯁꯤꯡꯒꯤ ꯇꯥꯏꯕꯪꯗ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯕ꯭ꯔꯥꯖꯤꯂꯤꯌꯟ ꯐꯨꯠꯕꯣꯜ ꯂꯤꯖꯦꯟ ꯄꯦꯂꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 42 ꯁꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯑꯍꯨꯝꯂꯛ ꯋꯥꯔꯜꯗ ꯀꯞ ꯂꯧꯈ꯭ꯔꯕ ꯑꯃꯗꯤ ꯐꯨꯠꯕꯣꯜꯒꯤ ꯂꯤꯖꯦꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄꯦꯂꯦ ꯏꯪ 2018ꯗꯒꯤ ꯍꯧꯅ ꯀꯣꯂꯣꯟ ꯀꯦꯟꯁꯔꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯃꯁꯥ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯈꯤ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯡꯊꯣꯛꯄ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯄꯦꯂꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯆꯥꯅꯨꯄꯤꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯣꯁꯠ ꯇꯧꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯥꯟꯅꯒꯤꯗꯃꯛ ꯃꯃꯤꯡ ꯂꯩꯍꯧꯔꯒꯗꯕ ꯄꯦꯂꯦꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯋꯥꯔꯜꯗ ꯀꯞ ꯇ꯭ꯔꯣꯐꯤ 3ꯂꯛ ꯕ꯭ꯔꯥꯖꯤꯜꯒꯤꯗꯃꯛ ꯄꯨꯔꯛꯈꯤ꯫ ꯏꯪ 1959, ꯏꯪ 1962 ꯑꯃꯗꯤ ꯏꯪ 1963ꯗꯅꯤ ꯑꯃꯗꯤ ꯇꯨꯡꯗ ꯒꯣꯜꯗꯟ ꯕꯣꯜ ꯐꯣꯔ ꯕꯦꯁꯠ ꯄ꯭ꯂꯦꯌꯔꯒꯤ ꯃꯅꯥꯁꯨ ꯃꯍꯥꯛꯅ ꯐꯪꯕ ꯉꯝꯈꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯑꯁꯥꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ ꯗꯦꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯅ ꯑꯁꯥꯝ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯥꯀꯤꯔ ꯍꯨꯁꯦꯟ ꯁꯤꯛꯗꯔꯒꯤ ꯁꯤꯠ ꯃꯥꯡꯕ ꯌꯥꯅ ꯂꯩꯔꯛꯂꯤ꯫ ꯑꯁꯥꯝ ꯕꯨꯛ ꯐꯤꯌꯔ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔ 18ꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯒꯨꯋꯥꯍꯥꯇꯤꯒꯤ ꯆꯥꯟꯃꯥꯔꯤꯗ ꯂꯩꯕ ꯑꯁꯥꯝ ꯏꯟꯖꯤꯅꯤꯌꯔꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯂꯝꯄꯥꯛꯇ ꯆꯠꯊꯔꯤꯕ ꯂꯥꯏꯔꯤꯛꯀꯤ ꯃꯦꯂꯥ ꯑꯁꯤ ꯏꯪ 2018ꯒꯤ ꯖꯅꯨꯋꯥꯔꯤ 9 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯃꯔꯨꯞ ꯃꯦꯇ꯭ꯔꯣꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯆꯨꯔꯨꯞ ꯌꯨ ꯊꯛꯄ ꯂꯣꯏꯅꯅ ꯏꯁꯩ ꯍꯧꯅ ꯈꯣꯡꯕ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯋꯥꯔ ꯗ꯭ꯔꯒꯁ ꯀꯦꯝꯄꯦꯟ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯅꯕ ꯃꯅꯤꯄꯨꯔꯒꯤ CM N ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ, ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯃꯗꯤ ꯖꯨꯗꯤꯁꯤꯌꯔꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯔꯤꯕꯁꯤꯡꯒ ꯉꯔꯥꯡ CMꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯀꯨꯃꯥꯔꯒꯤ ꯊꯕꯛꯀꯤ ꯃꯇꯝ ꯊꯥ 6 ꯑꯃꯒꯁꯨ ꯁꯥꯡꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯒꯥꯡꯉꯥꯏ ꯑꯁꯤ ꯀꯕꯨꯏꯁꯤꯡꯒꯤꯅꯤ, ꯖꯦꯂꯤꯌꯥꯡꯔꯣꯡꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯀꯩꯁꯥꯝꯊꯣꯡ ꯀꯕꯨꯏ ꯈꯨꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ 6ꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ
ꯂꯦꯞꯇꯅ ꯎꯟ ꯇꯥꯕ ꯍꯧꯕꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯣꯏꯅꯅ ꯇꯨꯔꯤꯁꯁꯤꯡ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯇꯥꯔꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥ ꯎꯟꯅ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦ ꯏꯪ 2016ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯐꯨꯜ ꯕꯦꯟꯆ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯔꯒꯅꯤ ꯇꯥꯖ ꯃꯍꯜꯗ ꯑꯥꯔꯖꯦꯟꯇꯤꯅꯥꯗꯒꯤ ꯂꯥꯛꯄ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯇꯨꯔꯤꯁ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ CBSEꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯪ 2016ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯍꯧꯔꯒꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗꯒꯤ ꯍꯧꯔꯒꯅꯤ ꯉꯔꯥꯡ ꯔꯨꯇꯤꯟ CBSEꯅ ꯔꯤꯂꯤꯖ ꯇꯧꯔꯛꯈ꯭ꯔꯦ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡ ꯆꯥꯏꯅꯥ ꯍꯣꯡ ꯀꯣꯡ ꯖꯄꯥꯟ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯁꯤꯡꯒꯥꯄꯨꯔ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡ ꯂꯥꯛꯂꯤꯕ ꯏꯪ 2016 ꯖꯅꯋꯥꯔꯤ ꯑꯃꯗꯒꯤ RT-PCR ꯇꯦꯁ ꯇꯉꯥꯏꯐꯗꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯃꯦꯔꯤꯀꯟ ꯑꯍꯨꯝ USꯒꯤ ꯑꯔꯤꯖꯣꯅꯥꯗ ꯂꯩꯕ ꯐ꯭ꯔꯣꯖꯟ ꯂꯦꯛꯇ ꯈꯣꯡꯅ ꯆꯠꯂꯤꯉꯩ ꯄꯨꯊꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅꯤ USꯅ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯄ ꯚꯤꯖꯤꯇꯔꯁꯤꯡꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ USꯇ ꯋꯤꯟꯇꯔ ꯁ꯭ꯇꯣꯔꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐ꯭ꯂꯥꯏꯠ 1000ꯒꯤ ꯃꯊꯛꯇ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ